LPG metric ton Lishing kunrom puba vessel ama Strait of Hormuz fauduna laklaga ngarang Gujarat ke Kantlada leiba Dindayal Port Authority da Yourak-Khre hairi. LPG puba MV SYMI vessel adu Qatar dagi lamtharakibani vessel adu tha asigi tara humdoida Strait of Hormuz lanthoraklaga ngarang Gujarat ta asoi angam amata yaudana thunglakibani March ki anganba saruktagi hojik faubada Indian flag vessel tara humdoina Strait of Hormuz Yourak-Khre madugi manungda LPG tanker tara nithoi amadi crude oil puba tanker ama yauri thau amasung gas puba vessel sing asina chathok chasin taubada West Asia da thokliba lan asina chahi asigi February dagi chauna akaiba piduna lakhibani lan asina maram oiraga hojik phawbagi oina khwaidagi tamthiba energy crisis ama malem pumbada thengnari hiram asigi matangda United Nations Economic and Social Council UNESCO sokna akhanaba mifam ama kauduna thau amasung gas ki supply asi kaihandanaba hona khibani UN da India gi permanent representative oina leiba Parva Thaneni Harishna commercial shipping da target tauduna civilian crew singda khudong thiba nanghanba amadi Strait of Hormuz da freedom of navigation khongoinaba asi yaba ngamloi haina phongdokhibani tha asigi tara humdoi da su Indian flag commercial vessel amada Oman gi coast amada attack chatharakibani amadi Omani authority na crew member taramari rescue tawkibani adum oinamak attack adu kanana chatharakibano haibadi adumak khangdana leiri haina pau asina makhatari